ꯑꯁꯤꯅ ꯑꯗꯨꯝ ꯐꯖꯔ ꯃꯥꯜꯂꯦ ꯃꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯃꯤꯅꯁꯨ ꯍꯌꯦꯡ ꯅꯣꯛꯅꯔꯅꯦꯕ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯅꯔꯤ ꯃꯌꯥꯝ ꯑꯩꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯒꯠꯆꯈꯤꯕꯗꯣ ꯑꯗꯨ ꯊꯥꯒꯠꯄ ꯅꯨꯃꯤꯠꯇꯨ ꯈꯣꯡ ꯍꯥꯝꯊꯕꯁꯦ ꯉꯁꯤꯗꯨ ꯈꯤꯇꯪꯗꯤ ꯐꯔꯦꯕ ꯐꯔꯒꯁꯨꯅꯦ ꯏꯁꯥꯁꯦ ꯌꯥꯝ ꯆꯣꯛꯊꯩ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯟꯕꯤꯒꯤ ꯕꯥꯔꯗꯦꯁꯦ ꯅꯣꯡ ꯅꯤꯅꯤꯁꯤꯒ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯣꯠ ꯆꯩ ꯑꯃꯅꯤꯈꯛ ꯁꯨꯝ ꯃꯃꯥꯟꯅꯕꯤ ꯑꯃꯅꯤꯈꯛ ꯂꯥꯛꯄꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯩꯈꯣꯏꯅꯁꯨ ꯉꯝꯖꯕ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯁꯨ ꯅꯠꯇꯦꯕ ꯃꯤꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯒ ꯕꯥꯔꯗꯦ ꯇꯧꯕ ꯀꯥꯏ ꯑꯃꯨꯛ ꯈꯟꯒꯅꯦꯕ ꯃꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯂꯩꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯇꯧꯕ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦꯕ ꯑꯩꯈꯣꯏ ꯂꯨꯄꯥ ꯆꯥꯝꯃ ꯌꯥꯡꯈꯩꯇꯁꯨ ꯈꯥꯏꯒꯠꯅꯔꯒ ꯃꯣꯏꯁꯦ ꯑꯗꯨꯝ ꯖꯦꯅ ꯇꯧꯈꯤꯑꯕ ꯑꯩꯅꯁꯨ ꯌꯥꯝ ꯉꯥꯡꯉꯦꯕ ꯅꯪ ꯕꯥꯔꯗꯦ ꯌꯥꯝ ꯌꯥꯎꯅꯤꯡꯕ꯭ꯔꯥ ꯈꯣꯠꯅꯤꯡꯕ꯭ꯔꯥ ꯍꯥꯏ ꯃꯇꯝꯗꯨꯁꯨ ꯌꯥꯝ ꯉꯥꯡꯕꯤꯌꯦꯕ ꯃꯥꯅ ꯀꯩꯅꯣꯍꯦ ꯑꯩꯈꯣꯏ ꯖꯦꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯍꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯕꯁꯣꯔ ꯃꯅꯨꯡ ꯑꯣꯏꯕꯒꯤ ꯇꯧꯔꯤꯅꯤ ꯁꯤ ꯂꯣꯏꯔꯒꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯃꯣꯏ ꯑꯃꯅꯤ ꯈꯪꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦ ꯇꯧꯖꯅꯤꯡꯉꯦ ꯍꯥꯏꯕꯅꯤꯅꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯦꯛꯁꯨ ꯁꯤꯟꯒꯦ ꯇꯧꯕꯁꯦ ꯃꯣꯏꯅ ꯌꯥꯗ꯭ꯔꯦꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯅ ꯇꯣꯛꯑꯦ ꯌꯥꯝ ꯆꯥꯎꯊꯣꯛꯅ ꯇꯧꯕꯗꯨꯁꯨ ꯃꯤ ꯃꯥꯡꯗ ꯐꯖꯗꯦ ꯑꯗꯨꯅ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯇꯪ 3 4 5 6 ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯇꯧꯔꯒ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯣꯏꯁꯤꯟꯒꯗꯕ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯆꯥꯎꯊꯣꯛꯇꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯂꯨꯄꯥ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯅꯨꯡꯗ ꯇꯧꯗꯣꯏꯅꯤ ꯑꯗꯣ ꯈꯪꯗꯦ ꯆꯠꯂꯒ ꯍꯥꯏꯗꯤ ꯃꯣꯏꯗ ꯄꯤꯅꯕ ꯄꯣꯠ ꯆꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯂꯧꯁꯤꯒꯦ ꯈꯪꯗꯦꯕ ꯑꯗꯨꯅ ꯆꯠꯂꯒ ꯁꯨꯝ ꯌꯦꯡꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯏꯁꯥꯁꯦ ꯑꯝꯇꯪ ꯈꯔ ꯐꯔꯗꯤ ꯍꯥꯏꯅ ꯂꯥꯏ ꯈꯨꯔꯨꯝꯖꯔꯤꯕꯀꯣ ꯑꯗꯣ ꯁꯨꯝ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯆꯠꯄꯕꯨꯗꯤ ꯁꯨꯝ ꯉꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯁꯨꯝ ꯇꯞꯄꯤ ꯇꯧꯅ ꯑꯗꯣ ꯄꯥꯎꯂꯦꯟꯅ ꯂꯧꯕ ꯂꯥꯛꯏ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯃꯤ ꯑꯅꯤꯈꯛꯁꯨ ꯂꯩꯇꯦ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯂꯝꯕꯤ ꯆꯠꯇꯣꯏꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯄꯥꯎꯂꯦꯟ ꯂꯧꯕ ꯂꯥꯛꯏ ꯑꯗꯣ ꯌꯧꯔꯒ ꯎꯠꯂꯛꯀꯦ ꯀꯨꯆꯨ ꯄꯥꯎꯂꯦꯟ ꯍꯣꯏ ꯀꯨꯆꯨꯁꯦ ꯈ꯭ꯋꯥꯡ ꯆꯥꯎꯖꯔꯦ ꯈꯤꯇꯪꯅꯦ ꯑꯂꯨꯝꯕ ꯌꯥꯎꯈ꯭ꯔꯒꯗꯤꯅꯦ ꯅꯠꯇꯦ ꯁꯤꯁꯦ ꯂꯩꯕ ꯌꯥꯗ꯭ꯔꯤꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯅ ꯄꯨꯔꯛꯏꯅꯦ ꯐꯤꯒ ꯍꯥꯞꯄꯗꯤ ꯌꯥꯔꯦꯅ ꯋꯥꯏꯅꯦ ꯉꯁꯤ ꯃꯨꯠꯊꯣꯛꯂꯦ ꯑꯍꯣꯡꯕ ꯐꯖꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯈꯟꯅ ꯄꯤꯁꯜꯂꯛꯑꯦ ꯑꯗꯒꯤ ꯅꯠꯇꯦꯍꯦ ꯑꯩꯁꯤꯗꯤ ꯀꯥꯟꯅ ꯂꯟꯗꯅ ꯂꯩ ꯄꯨꯔꯛꯄꯗꯨ ꯅꯠꯇꯦ ꯑꯆꯧꯕꯗ ꯍꯥꯏꯅꯤ ꯑꯆꯧꯕ ꯑꯩ ꯕꯦग ꯑꯃꯨꯛ ꯄꯨꯗꯦ ꯑꯩꯈꯣꯏ ꯆꯦ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯥ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯄꯤꯔꯛꯑꯦ ꯑꯩꯅ ꯁꯤ ꯅꯍꯥꯟ ꯃꯅꯤꯄꯨꯔ ꯆꯠꯂꯨꯕꯗꯩ ꯁꯨꯝ ꯑꯃꯨꯛꯀ ꯂꯩꯁꯟꯕꯤꯔꯛꯄꯗꯨꯅꯦ ꯃꯀꯣꯛꯁꯦ ꯈꯔ ꯀꯜꯂꯤ ꯄꯥꯏꯕ ꯅꯨꯡꯉꯥꯏꯇꯦꯕ ꯃꯌꯥꯡ ꯀꯪꯕ ꯃꯤ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯊꯤꯖꯤꯜꯂꯤꯗꯣ ꯄꯨꯔꯥ ꯃꯌꯥꯡ ꯀꯪꯒꯗꯕꯅꯤ ꯑꯩꯅ ꯅꯣꯏꯕꯒꯤ ꯀꯪꯗ꯭ꯔꯤꯅꯤꯅꯦ ꯀꯩꯀꯩ ꯂꯩꯗꯣꯏꯅꯣ ꯅꯣꯛꯄ ꯀꯞꯄꯒ ꯃꯆꯤꯟ ꯃꯅꯥꯎ ꯅꯥꯏꯌꯦ ꯑꯥꯖꯔ ꯎꯠꯂꯒꯦ ꯀꯩꯀꯩ ꯂꯩ ꯈꯔ ꯅꯣꯛꯊꯣꯛꯏꯅꯤ ꯑꯦ ꯆꯤꯛ ꯂꯥꯎꯕꯗꯣ ꯀꯗꯥꯏꯅꯣ ꯑꯉꯧꯕ ꯑꯣꯏꯗꯨꯒ ꯎꯗ꯭ꯔꯤꯕꯀꯣ ꯆꯤꯛ ꯂꯥꯎꯕꯁꯦ ꯅꯛꯁꯤꯜꯂꯒ ꯎꯏꯕ ꯁꯤ ꯅꯨꯡꯉꯥꯏꯅꯤ ꯏꯟꯕ ꯁꯤꯁꯨ ꯅꯛꯁꯤꯜꯂꯒ ꯆꯦꯁꯤꯡꯁꯤꯅ ꯐꯖꯕ ꯍꯦꯜꯂꯤ ꯆꯤꯛ ꯂꯥꯎꯕ ꯆꯤꯛ ꯂꯥꯎꯅ ꯐꯖꯩꯌꯦ ꯑꯩꯗꯤ ꯑꯁꯤ ꯑꯗꯨꯝ ꯄꯥꯝꯖꯔꯦ ꯁꯤ ꯑꯗꯨꯝ ꯄꯥꯝꯖꯔꯤꯕ ꯏꯍꯣꯡꯅꯦ ꯁꯟꯗꯣꯛꯑꯒ ꯀꯌꯥꯝ ꯐꯖꯩ ꯐꯖꯩ ꯁꯤꯅ ꯀꯌꯥ ꯇꯥꯔꯤꯕ ꯇꯥꯗꯣ ꯃꯣꯏꯗ ꯄꯤꯕꯩꯗꯤꯅꯦ ꯁꯤꯅꯅꯦ ꯃꯇꯝ ꯆꯥꯔꯤꯕ ꯁꯤ ꯆꯨꯅꯤꯁꯦ ꯄꯥꯝꯖꯔꯦ ꯌꯥꯝꯅ ꯑꯗꯨꯒ ꯂꯣꯏ ꯁꯨꯅ ꯂꯩꯇꯕꯅꯤꯅꯅꯦ ꯁꯤꯒꯁꯦ ꯏꯜꯂ ꯐꯖꯗꯣꯏꯅꯤ ꯍꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯌꯦꯡꯉꯨꯔꯁꯦ ꯍꯜꯂꯛꯄꯗ ꯆꯪꯉꯁꯤ ꯑꯇꯣꯞꯄ ꯆꯠꯂꯨꯏꯒꯦ ꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯀꯩꯅꯣꯅꯦꯕ ꯗꯨꯀꯥꯟꯅꯦꯕ ꯁꯤꯁꯦ ꯐꯖꯕ ꯍꯣꯡꯉꯁꯨ ꯐꯖꯕ ꯑꯍꯣꯡꯕ ꯁꯦꯠꯂ ꯐꯖꯒꯗꯕ ꯗꯥꯃꯤꯅꯥꯜ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯁꯤꯒ ꯂꯣꯏ ꯐꯪꯉꯦ ꯃꯇꯥ ꯆꯥꯕ ꯂꯩꯗꯤ ꯃꯥꯟꯅꯗꯦꯅꯦ ꯂꯩꯔꯣꯡ ꯃꯥꯟꯅꯗꯦ ꯁꯤꯅꯕꯨ ꯄꯨꯔꯥ ꯂꯩꯔꯣꯡ ꯆꯞ ꯃꯥꯟꯅꯔꯦ ꯃꯆꯨꯗꯅꯤ ꯁꯣꯝꯗꯒꯤ ꯐꯔꯦ ꯑꯃꯈꯛ ꯁꯟꯗꯣꯛꯑ ꯌꯦꯡꯁꯤ ꯗꯔꯖꯟꯅꯦꯕ
dài coi ꯌꯥꯔꯦ ꯁꯨꯝꯕꯁꯤꯅ ꯍꯦꯟꯅ ꯐꯔꯦ ꯃꯌꯥꯡꯁꯨ ꯀꯪꯅꯕꯅꯤꯅꯅꯦ ꯗꯥꯃꯤꯅꯥ ꯁꯨꯝꯕꯁꯤꯅꯤ ꯍꯦꯟ ꯌꯥꯔ ꯃꯥꯜꯂꯦꯗ ꯐꯤꯁꯦ ꯑꯝꯇꯪ ꯄꯥꯏꯅ ꯆꯦꯟꯒꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯐꯤꯁꯨ ꯐꯖꯩ ꯑꯍꯥꯕ ꯑꯣꯏꯅ ꯈꯜꯂꯒꯦ 야래 지금 잘해 ꯄꯥꯝꯖꯔꯕꯣ ꯆꯦ ꯑꯍꯥꯕꯅꯦ ꯈꯟꯖꯦꯕ ꯑꯁꯤ ꯑꯃ ꯌꯥꯔꯦꯀꯣ ꯁꯤ ꯑꯃ ꯌꯥꯔꯦꯀꯣ ꯑꯗꯩ ꯁꯤꯃ ꯌꯥꯔꯦ ꯑꯍꯨꯝ ꯃꯔꯤ ꯃꯔꯤ ꯃꯉꯥ ꯑꯩꯗꯤ ꯑꯥꯗꯒꯤ ꯀꯩꯅꯣꯁꯦ ꯄꯥꯝꯃꯤ ꯔꯦꯠꯀꯤ ꯂꯩꯁꯦ ꯑꯗꯨꯕꯨꯗꯤ ꯂꯩꯔꯣꯡ ꯃꯅꯝꯅꯗꯤ ꯐꯔꯦ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯃꯥꯟꯅꯔꯞ ꯇꯧꯏꯗꯨ ꯂꯧꯊꯣꯛ ꯍꯥꯕꯁꯦ ꯑꯃꯨꯛ ꯃꯆꯨ ꯍꯥꯕꯗꯣ ꯌꯥꯔꯕꯣ ꯁꯦ ꯑꯩ ꯍꯥꯏꯒꯦ ꯁꯤꯃ ꯂꯩꯔꯦꯅ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯅꯪꯒꯤ ꯑꯃꯈꯛ ꯑꯣꯏꯔꯣ ꯁꯤ ꯃꯔꯛꯁꯤꯒꯩ 9 ꯁꯨꯔꯦ ꯍꯥꯏꯕ ꯂꯣꯏꯅꯗꯤ ꯐꯖꯩꯌꯦꯕ ꯐꯖꯕꯩꯗꯤ ꯁꯤꯅ ꯑꯗꯨꯝ ꯐꯔ ꯃꯥꯜꯂꯦꯀꯣ ꯁꯤꯅꯦꯅ ꯐꯔ ꯃꯥꯜꯂꯦ ꯑꯃꯗꯣ ꯀꯥꯝꯕꯒ ꯑꯩꯈꯣꯏ ꯉꯝꯖꯗꯦ ꯁꯣꯔꯒ ꯇꯞꯇꯩ ꯇꯧꯏ ꯀꯥꯝꯕꯗ ꯊꯦꯠꯇꯣꯏꯕ ꯅꯪ ꯈꯇꯪ ꯂꯥꯛꯇꯣ नते नंग हेपी दो उद्रे अदुना तुम फारे चे असिना तुम फजरा मारे ठीक है हां असिना फारे को ए बैलून लाए मचानु पी बर्थडे के बलून काम जानी खितंग काम जानी थी और क्या खत्म लोग दे रहे मैम मोई बलून से जांखई चलीबा दुगा रुपा मरफू पैकेटा आदगी सीना सुमाय मचोय करमना फरीबा खंगे जाम चावना तौगदबसु नते मी मांगदा सो तवसु मानदोइबा दुना तुम नॉर्मली खोइना ngamjabagi चांगना तौदोइनिनने खनगिगे मैम खोइ असिगा त लौरे अंगौबगा सिगा त ओइ लौरे जाम चावनासु तौरोइदबनिना मैम से अइना वीडियो सु लौजरिबा इसा नुवाइतना सी पीस अनि ख लौरे जुमदा जु खरा लेहौरे क्वाइ से ओहेले सी लौरे ना साइ बर्थडे की तो लौरे 24 की सी कनो कैंडल कनोम लौरनी आदगी असे मोमलो से मैम मचु फजबा खल्ली बाइना सी मरिया चेक खल्ले अंगो बोले भजन अनि ये दोनों लो ठीक है हां असे नि जाना दे मैम दो लोरे दो फजबरा जेंग दो पामजरबा जे काइदनो ने थांदोइ से दुदु मकोक ते जाउरी ओनै सी लेरे दैदि मो मसक दैं ते बिनो थाना से कैंडल सिमगने सी कैंडल जिनो खोइ जेना सुमने नुवाइ तनाने अमको मा थानबिनिंग याय अदुगिनी खोइ जे मचा खोइना ngamjaba दुतनिया तौरिबा तौबगा मो मी दुमाइना कनो तौना खोइ तौबगा ngamjadeदा खोइना सुम मासु लैत्रबनिनाने मीना जो हेंग नोकनाने आबा जाम कनो तौना तौबदो मैम पो लेबा लोइरे अंगम्बा खरा का इसिंग सिम लौरे कोचे वखन नुआइत्रेबा नुपादुना सुम हंगकपदुने हाइरेदना को नुपाना कौकनु आइना हाइये हांगम दोइबा वाव कल्लिने बाहुबली अया बाहुबली अया कइने खोजे से मैम जेउने नुपी काइसे कल्ली का हाइनद्रने जेउने का अया मदो पाइबी के पिरोका नंग इसिंग दो पाइरसु अमा दोइ पाइगे टाइम चारोइ छि चखरासि मैम से सीबुदी जांगेबा इसिंजे उरगा कोइ हजि युम मागे पांग लगे गगलासरा
ꯒꯥꯔꯤꯁꯦ ꯇꯝꯗꯅ ꯉꯥꯏꯅꯔꯁꯨ ꯐꯪꯗꯦ ꯑꯗꯣ ꯑꯃꯗꯤ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯥꯔꯒꯦ ꯍꯥꯃꯦꯡ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯋꯥꯅ ꯍꯟꯖꯔꯦ ꯈꯔꯗꯤ ꯋꯥꯔꯦ ꯏꯁꯥ ꯄꯥꯡꯒꯟ ꯈꯔ ꯌꯥꯎꯗ꯭ꯔꯦ ꯁꯤꯒ ꯐꯖꯩ कलर कलर ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯝ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯇꯧꯔꯤꯅꯤꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯁꯨꯝ ꯀꯟꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣই ꯏꯁꯥꯅ ꯇꯧꯅꯤꯡꯗꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯁꯨ ꯃꯥꯅ ꯃꯃꯥꯡꯗꯁꯨ ꯂꯥꯛꯅ ꯃꯃꯥꯟꯅꯕꯤꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯌꯦ ꯃꯥꯁꯨ ꯂꯥꯛꯀꯅꯤ ꯅꯣꯏ ꯀꯤꯒꯅꯨ ꯃꯥꯅ ꯆꯥꯅꯤꯡꯕ ꯃꯐꯝꯗꯨ ꯇꯧꯕꯤꯌꯨ ꯃꯥ ꯂꯥꯛꯀꯦꯅ ꯑꯗꯣ ꯃꯥ ꯍꯥꯏꯕ ꯃꯐꯝꯗꯣ ꯑꯂꯤꯁꯥ ꯍꯣꯏꯒꯤ ꯃꯅꯤꯡꯗꯅꯤ ꯍꯥꯏ ꯑꯗꯣ ꯑꯗꯨꯒ ꯇꯧꯕ ꯍꯥꯏꯗꯣ ꯌꯥꯝ ꯆꯥꯎꯊꯣꯛꯇꯣꯔꯦ ꯃꯤꯅꯁꯨ ꯅꯨꯡꯁꯤꯔꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯝ ꯄꯤꯛꯇꯛ ꯇꯧꯅ ꯇꯧꯔꯅꯤ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯗ ꯍꯥꯏꯔꯝꯃꯣ ꯂꯣꯏꯕꯗ ꯃꯌꯥꯝꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯅꯕ ꯐꯖꯥꯟ ꯄꯤꯕꯤꯔꯧ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯃꯥ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕꯒꯤ ꯑꯩꯈꯣꯏ ꯆꯦ ꯆꯪꯈ꯭ꯔꯦ ꯍꯌꯦꯡ ꯕꯥꯔꯗꯦ ꯅꯨꯃꯤꯠꯀꯤꯁꯨ ꯕ꯭ꯂꯣꯛ ꯎꯠꯂꯛꯀꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯉꯁꯤꯁꯦ ꯃꯤꯁꯨ ꯂꯩꯇꯕꯅꯤꯅꯅꯦ ꯃꯤꯁꯨ ꯁꯤꯟꯅꯕꯒꯤꯅꯦ ꯑꯩꯈꯣꯏꯅꯅꯦ ꯈꯔ ꯉꯟꯅ ꯍꯜꯂꯛꯑꯦ ꯑꯩ ꯋꯥꯈꯣꯡ ꯌꯧꯔꯦ ꯑꯗꯣ ꯑꯩ ꯀꯤꯖꯔꯤꯕꯗꯨꯅ ꯑꯩ ꯊꯨꯟ ꯂꯩꯊꯣꯛꯉꯝꯗꯅꯅꯦ ꯚꯤꯗꯤꯑꯣ ꯑꯣꯟ ꯇꯧꯔ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯃꯥ ꯐꯣꯟ ꯑꯃꯨꯛ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯕꯥꯔꯗꯦ ꯇꯧꯕꯩ ꯃꯔꯝꯗꯤ ꯃꯃꯥꯡꯗꯁꯨ ꯆꯟꯕꯤꯁꯦ ꯕꯥꯔꯗꯦ ꯇꯧꯕꯤꯌꯨꯅ ꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯁꯨ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯆꯥꯕ ꯂꯥꯛꯀꯅꯤ ꯃꯉꯣꯟꯗ ꯀꯤꯕꯤꯒꯅꯨ ꯈꯣꯠꯄꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯅ ꯇꯧꯔꯤꯅꯦꯕ ꯕꯥꯔꯗꯦꯁꯦ ꯑꯗꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯦ ꯕꯥꯏ ꯕꯥꯏ